Malem Sinba Thungna Pangthoknabagum ngasi Manipurdasu Getting to Zero haiba thimda 19 lak suba World AIDS Day gi thoram pangthokre. Manipur AIDS Prevention Policy semdoktuna HIV AIDS ki chaitheng phanglaba miyoi pumnamakta kanaba piragani haina Chief Minister Okram Ibobina lauthokre. Amasung harau raugi khunjas singna government ki mateng yaudana ising marang kaina phangnaba khongthang kya lokhatli. Mayam Bukurum Zari Domni Yangbiribas Impact News ni ay bidyani tinguzamna pungja si fawagi maroiba pausing miyam da pizari. Kada amadi Manipur Network of Positive People ga khutsamna duna 19 lak suba World AIDS Day gi thauram ngasi pangthokre. Thauramasi India HIV AIDS Alliance Bihan Project amadi Manipur State AIDS Control Society na mateng pangli. Jahi asigi palan thauram pangthokpagi theme di Getting to Zero New HIV Infections, Zero Discrimination, Zero AIDS Related Deaths ne. Manipur asi India gi manungda HIV AIDS sandokpada ahum subada lairi. Englishing aniga amagi Manipur gi mikok thibagi matung inna lak kunhumdoi ga lising marfunipan laibagi manungda Manipur AIDS Control Society gi epidemiologist ki report matung inna miyoi lising nifuhumdoi ga chamaga humdrama thoidi HIV amadi AIDS ka sagona duna hingli haina palli. Masigi manungda nupina lising tarani thoi ga chamaga humdra ni aduga angang masing na lising aniga chanipan ga tarama thoini. Jahi asigi malengi AIDS numit ki maroiba pandam di zero da hanthanduna analayeng da hena khudong chahanba HIV amadi AIDS ki matang da khudong chada basing kok hanbada khenaba lehendaba HIV ga loina na hingliba singda hanthabam yeng handaba madi miyam pumna makta HIV amadi AIDS pu sandokpa thingnaba khananaina bani ngasi gi thoram aduga mari lainana Manipur Network of Positive People gi President LD Pakna Manipur government na viral lot machine CD count 4 amadi drug resistance machine na chingba athuba matamda phanghanbina ba appeal tawrakli. Malem pumbada malengi AIDS numit pangthokpagu Manipur da sunumit asi pangthokre numit asi ga mari lainana miyanggi oiba achoba khongchat amasu chatkhre. Ahanba Manipur Rifles ki parade ground da pangthokpa malengi AIDS numit ki thoramda athoiba mithung len oina saruk yakhiba Chief Minister Okram Ibobi Singhna AIDS lainana naraba below poverty line BPL gi pankhai gi makhada laiba miyoi khaktamak sel gi tengbang pirambadu laina asina naraba miyoi khudimakta government ki maikai digi tengbang pinaba Manipur State AIDS Prevention Policy semdokle haina phongdokre. Thoramadu da Chief Minister na makha taraduna hai Haukiba chahi ahum asida Manipur da AIDS sandoraktre amasung laina asina mi sihandre haibasi chauthok chaningai ni. Adubu India da AIDS laina na khwaidagi naba state singi manung da chanba si yamna laibak thiba amasung ikai ningai ni haina phongdokre. Ahanba Manipur Rifles ki parade ground na pangthokiba malengi AIDS numit ki mapungoiba thoramasi da Manipur State AIDS Control Society na sinduna pangthokibani. Thoramadu da Health and Family Welfare ki Minister Phungjathang Ton Singh Council of Ministers Singh, Manipur Government ki civil amasung police ki makok thongbo officials Singh, tongan ba HIV AIDS thengnanabagi damak thabak tawriba NGO Singh amasung civil society organization ki miyo kya na saruk yakhi. HIV AIDS ki layang pathap amasung laina asibu thengnabada singthaningai oiba thabak tawbagi damak Dr. Tarukta Sakhangche amasung khudol pot tamduna thoram adudai kai khumnabut ki. Thoram adugi manung chana pangthokpa EPBagi thoram amasu Chief Minister Okram Ibobi Singh na hangdokhi. Mapung oiba thoramasi pangthok tringai mangoinana miyanggi oiba khongchat ama chatki khongchat adu pisumda leiba how ground dagi hauraga ahanba Manipur Rifles ki parade ground tamna lakhi khongchat adu miyoi lising henmana sarkyakhi Sanabada culture da literacy percentage da infant mortality rate na chingba khwaidagi low oiba India gi haibitare top oidna khoi mana phamne aduga sigi area simadi HIV AIDS affected sigi areas di Manipur na muk top ni haibase masi amaronda laibak thiba aduga amaronda di ikai ningai haibatare before it is too late khoi angamba state government gi side su masigi laboratory testing center pre-testing center not only RIMS amasung JNIMS tanatana all district hospital community health center primary health center na sing su masi more particularly hill area da masi cover tawraga free testing center aduga ART center na sing masi khoi hangtokna na ba tawjagani Nakalmaromda nongmagi oiba free medical camp amangasi 19 suba World AIDS Day ka mari laina na pangthokre
District AIDS Control Unit Imphal West ki miyeng makhada Network of Positive People na sinduna NPPIW ki conference hall da thoram adu pangthokhibani. Thawbal District Legal Services Authority Thawbal na Fancier Abhiram Higher Secondary School Thawbal ga puna sinduna school asigi hall da World AIDS Day ki thoram pangthokre. Manipur State Legal Services Authority ki lamjing makhada sinba thoram aduda District and Session Judge A. Guneshwar Sharma, OJS Mutum CGM Thawbal amasung Fancier Abhiram Higher Secondary School Thawbal ki Principal S. Nimaina, mathang sitna Chief Guest President amasung Guest of Honor ina sarkya ki. Thoram asigi sarukam oina retired CMO Dr. K.S. Manglem, Advocate Case Arun Joy amasung Senior Advocate Modhuna HIV/AIDS ki matangda resource person oina wangang ki. Thoram aduda tongan ba school singi mahiru kyasu sarkya ki. English ani tara manga tara taruki oina minority pre-matric scholarship ki online application ki scrutiny taunaba state amasung union territory singda numit humni haibadi December ki tang amadagi ahum fawba hena matam pire haina Directorate of Minorities and Other Backward Classes Government of Manipur dagi thadorok pachero amana khangalakli Maramaduna stakeholders singna Ministry of Minority Affairs Government of India ki guideline matung inna mari leina bathabak paikhatnaba chero sinmakha tarakli Imphal East District ki manungda ahanba model village ama oikraba Harauro village na chahi chupa ising marang kaina phangnaba khullasigi miyamna government ki mateng yaudana thabak kaya paikhatli Manipur Government ki Public Health and Engineering Department na paikhatkiba Swachh Bharat Mission Gramin gi makhada khullasida leiba yumthong chaniyang khairomda chahi chupa thaknabi sing fangan kibaga loinana sanitary latrine lehan khraba matung khullasigi miyamna sel khaijinaduna Tikpambi lising aniga changa romsu khullasigi akoibada thakre haina Harauro Village Water Sanitation Committee ki Secretary Nongthongbam Premraj ngasi paumi singa unaba amada phongdokhi Makhatana mahakna haikibada government ki maikaitigi thaknaba ising phanghalamba matung masibu tung koina chalaiba haibasi khullasigi mathauni Lainungdagi lauduna seasonariba ising asibu kumbi kale naidana phangnadabgidamak aikhoina akoibagi uwa yanthattabaga loinana hena uwa thajenba mathau tai haiki Hempam dagi chingkalaga tawba ising asi matam khara charamaga ising kangidana tui masi matam punamaki waina kangdana aikoi punama water supply ji hingnabagi aikoi gi lairiba kungi singan lairibasi aikoi uwasi yanthatre aikoi no senazaraba ngakcharabadi aikoi punama tam punama dungai bayai Imphal turendagi irin turendagi achaw turendagi law water supply scheme sing hoji ningtamda matamda kangrani adubu laibung dagi lawba isingdi aikoi ni senazaragadi matam punamaki waina kangdana aikoi sabayai Thasigi haukiba tang kun mapanda local TV channel amada MLA Biswajit ki mayokta phongdokiba wafam adu yumfam yaudabani wafam adugi matangda sengdoraktrabadi BJP Thongju Mandal amadi Thongju Kendra gi miyamna wafam adugi mayokta lepkani haina BJP Thongju Mandal na thadorok pachero amada khangalakli Ukhrul District ki manung chanalaiba tongan mafam singda Pradhan Mantri Gram Sarak Yojana gi makhada lambi sembagi thabak chathariba mafam sing Manipur Government ki Rural Development and Panchayati Raj Economics and Statistics ki Minister Francis Ngajokpana hak thengnana chatuna yengsankhre Loinana ayat pa kaya laibadagi thabak suba hauramdaba sing athuba matamda thabak suba haunaba Francis Ngajokpana akanba instruction pikre Ngasi Minister Francis Ngajokpa amadi Manipur State Rural Road Development Agency ki Chief Engineer N Babu Chan amadi tongan ba official singaloinana Ukhrul District ki manung chanalaiba Toloi Junction da laiba TO3 haina khangnaba mafam adudagi lamlang takhibagi kilometer 15 sangba nauna semli lambi asi sembagi thabak yengsinki loinana mafam aduda laiba Saikhor khulgi miyoi singa Francis ka unaduna wari watai sakhi amasung miyamgi yaiphanaba lambi sembagi thabak thoram singda ayetpa piriba singbu thengnaduna chakhot khongthangda mateng panggadabani haina Francis Ngajokpana phongdokhi Minister Francis na luchingba temaduna makhatana Toloi khulda chattuna Toloi dagi ngaimu phawbagi kilometer 15 sangba lambi semnaba order thokrabasu kanagumba masagi oijabati ba miyoi kharana case tawrapadagi thabak suba hauramdabada minister na asabu phongdokhi
अमसुंग खुलगी लुचिंगबा अमदि मियामना चाखत थौरांगी थबकसिंगबु पुंगनिंग थौगतकदबनी हाइखिबगा लोइनना प्रधानमंत्री ग्राम सड़क योजना की मखादा मणिपुर स्टेट रूरल रोड डेवलपमेंट एजेंसी ना लंबी सेमबगी थबक थौरमसिंग पाइखलकपदा खुलगी मियामना दायित्व लौदुना थबक सुहनगदबनी हाइना मिनिस्टर फ्रांसिस नाजोकपना फोंदोखी हौजी गवर्नमेंट पीबसे 77% चिंगदा पिए ओनली 23% तंपाकदा पिए अदु अरबसो कोई चिंगी मी से टिकादी तौनिंगबा थबकति फजन सुदे लिटिगेशन याम थौगले केस तौबसे इचिनिनो तंपाकी मैताई मीना सुनते डिस्ट्रिक्ट मशन ने तंपाकना क्वालिटी हेले चिंगी मीना क्वालिटी हंदाय असिदा केसु तौबीबा अमुका लंबी चंगबदा इंजीनियर बु चंगहनगिनी चंगहलो हैबा अमा अदुगा आइगी खुंदी मिया तोपना सुहलो हैबा अनि असिदा चंगदबसु यारे मॉनिटर तौदसु यारे हैना इंजीनियर सिंग चंगब कीरेबा असि तौबीगनो डिस्टेंस मेंटेन तौदबा क्वालिटी याउदबा अखोय बिल पिरो हौजिक स्टेट मॉनिटरिंग क्वालिटी कंट्रोल लाकनी अमुका नेशनल क्वालिटी कंट्रोल लाकनी अदु अखोय बदनन चागनी खुनगी मीनसु फजन कोऑपरेशन पीबियो All India Students Federation Manipur State Council na sinduna hokiba November 22 da pangthokiba First State Level Mathematics Competition lisingani taramanga gi fallout thokle Class 9 gi category da Brighter Star Public School Loitang Khunau gi Mary Sana Class 10 gi category da St Joseph School gi Salam Chandrajit amadi Class 8 gi category da Khuman Mahikol Mayang Imphal gi Leitan Them Nelson Mitaina ahanba position sing takre नुबी सिंगी मथक्ता चथरिबा क्राइम सिंगी मथक्ता पुलिस न मतम चाना चार्ज से थागत पिरबदी अचुंबा वायल फंगबंग ngangani haina Women Action for Development Ward के प्रेसिडेंट सोबिता मंगसा ताबमना फोंदोरकली नुमित 13 नि चथगदबा इंटरनेशनल डे फॉर द एलिमिनेशन ऑफ वायलेंस अगेंस्ट वुमेन की थौरंग मरी लेनना बिष्णुपुर डिस्ट्रिक्ट की मफम सिंगदा थोखिबा क्राइम सिंगी मतंगदा चथगिबा फैक्ट फाइंडिंग अमदी वार्ड के प्रेसिडेंट सोबिता न वाफम मसी फोंदोखिबनी महान मखा तारादुना स्टेट असेदा नुपी सिंगदा क्राइम कयाम थोखरे दुबु मसिगे अचुंबा वायल फंगबदी खरा खक्तनी चटखिबा लिसिंगनी तारा मरीदा बिष्णुपुर की मफम अमदा चही नौरिबा नुपी मचा अमा नुपी ओइबिगी कायखुमनबा मांगनखे अदुबु क्राइम अदुदा चेनरिबा नुपा अदुदी हौजिक फावबा पुलिस ने एक्शन अमदा लौखट्री हाइना फोंदोरकली ngasi phawda chatharagliba crime mayam sing leiriba akoi data mayam sing ase ngasi phawda chumba justice amata victim gi family amadi victim masada phangde aduna handaki chahi asida akoina yamna selective oiba case manga taru kaktang khangatlaga maduda focus tawrakanda hairiba case sing ase kari asoibadegi mukoi ngasi phawba victim gi imung se justice phangdana leiriba no haibasi akoina khangdokpaga loina na have the justice delivery system se masi karamna leiri karamna तो करमना कोइना विक्टिम ओइबसिंग असे जस्टिस पिदुना क्राइम तौरिबा मियोसिंग असे कन्विक्शन थुना फंगनबा ngamnanabagi damakta koina mari makhong sengna koina fact finding asi part amoina koina lakjabani India government amadi NSCN IM gi marakta yanakhiba Naga Peace Accord chingnaningai oiri Manipur miyamna jackson na leiba mathau tai haina Committee of Civil Societies Kanglaipak CCSK gi President Arjun Delhaipana phongdokre Wafam asingasi Manipur Press Club ta pangthokiba Committee of Civil Societies Kanglaipak CCSK gi ahanba foundation de gi thauramga mari leinana phongdokhibani Arjun Telhaibana hai NSCN IM amadi India government ani gi marakta sanari ba santi gi wari ase taramna oi adubu Manipur da laiba miyamna NSCN IM gi luchingba khara pelhanna bo honabada Manipur gi ngangkhai da singnarakpa yaroi Manipur miyamna hiramasida mikumna hum singduna laifam thoi haina Arjun Telhaibana phongdokhi ngasigi thauramadu Manipur gi hanagi minister RV Mingting director public prosecution ngangum Tej Kumar yauna loop sansthan kayagi miyosingna sarukya khi thauram palana sigi sarkoina pros and cons of the present peace talk process between government of India and NSCN IM haiba thimda khananaina bagi thauram amasu pangthokhi North Kumba Manipur Pikraba Kanglu Amani Lady Bosi Kanan Masaina Masakai Natraga Manipur bound shop was Mokoi problem nate India India as a whole call Moi problem solved to Nimoin Pharmacy Koi Swagi when the Lumna Lozaba Koi the Butico Moi came Kamazati Manipur Indiana Koi North Tamar Manipuri Miaza Matam Punamakta Singmi Tamik Havung Tahale Harakanda Koi Lamdam Sita Ladyba लाल हौरी बाहाय बतारे इंडिया के निंग तम तालिब सिंगी मपांगल सोंथनबनी हाइबे वखलोंदा कोई सिंग तम से खाइबुं तहनबा
Institute of Bioresources and Sustainable Development के Director Professor Dinabandhu Sahuda English सिंगनी तरामा की India Sustainability Leadership Award पीदुना इकाई खुमनबु उल्लखले Bioresources and Sustainable Development की लमदा महाकना थोइदोक हेंदोक पथबक तौबगीदमक मना आसि पिरकपनी हाइना Institute of Bioresources and Sustainable Development दगी थादोरक पचेरोल अमना पाउचेलकले म्यांमार की तामू ताउंगदा इलेक्ट्रिक फंगबा याबगी मतम लाकदौरे ngasi TL Haijang Village da 132/33 kV substation sanabagi lam ngamthang haukip IFCD Minister amasung Tengnopal Assembly Constituency ki MLD Korunthang amasung Manipur State Power Distribution Company Limited ki Managing Director M Sarat Singh yauni yengsin kre NLC PR की सेंथंग मखादा सागदोरिबा 132/33 kV substation सानबलम असी TL हाइजांग विलेज की मनुंग चनब मरमना विलेज असिगी चीफ थांगजांगम लुफोगा ngमथम हाउकिप अमदी टी कोरुंथांग याउना मोरे ट्रेड सेंटर द मिफम फमदुना कुपना खनरब मतुंग यानबा अमा पुरकपदगी अथुबा मतमदा साबा हौबगी थाजब लेरे ngमथम हाउकिब अमसुंग दी कोरुंथांगदा प्रेसना 132/33 kV सबस्टेशन असे फंक्शन तौरक मतमदा म्यांमार की तमू ताउंगदा इलेक्ट्रिक पीगद्रा हाइदुना हंगबदा म्यांमार गवर्नमेंटना तमू ताउंगदा इलेक्ट्रिक पीबीनबा मणिपुर के चीफ मिनिस्टर दसु हाइकिबा लेख्रे फोंगदोखी सबस्टेशन असेना फंक्शन तौबा होरकपदा मोरे टाउन मनुंगदसु मई निंगथिना फंगबा ngamlagani यांगलेम मंगी सिंगु हैंगांग बीजेपी मंडल की स्टेट काउंसिलर ओइना मिखलदा माई पागलकपदा हैंगांग बीजेपी मंडल ना नुंगाइबा फंगदोरकले था अमचुमना पांगथोकदबा 63 सुबा नुपीलाल निंगसिंग थौरम नुपीलाल मेमोरियल एसोसिएशन मणिपुर सिंधुना तेरा कैथेल द लेबा एसोसिएशन असिगी मायाई लोइसंगदा ngasi ayuk hogdokre ngasi gi thauram adu sar yakhiba association asigi steering committee ki secretary so oriba state awardee longjamba mitai netaji na tha ama chumna pangthokadoriba ningsing thauram asigi manung channa manipur gi tongan tongan fam yauna nupilal memorial complex ta maira thaumai katpa amadi lebak ningbei sai changdam nagi thauram kaya su pangthokani state government asinduna pangthokadoriba nupilal ningsing thauram da association asigi mihut singna सानबा नुपीलाल की ड्रामा सुटकनी नुपीलाल द सरुग याखिबी इमा सिंह असिगी मिरोल सखंग बिदना लैबा याउरिबा सिगी मतंगदा सेंगबा लंगला लंजिन पुथोक्तुना इबा खनगतलबा पाउमीदा एसोसिएशन असिना नुपीलाल निंगसिंग थौरमगी अरोइबा नुमिता नुपीलाल जर्नलिस्ट अवार्ड अमसु पीगनी हाइकी ngasi hawdopagi thauram aduda laikhidrabi ima singi mafamda laisu katuna makoigi mafamda ikai khomna botki Manipur सरकार रिकॉग्निशन पीबा यामा बीदबा कयाम यावरी अदुगुमना बनाई पोसक सिंगसे डॉक्यूमेंट फम ओइलका नैनगतो बवारी कयाम लेबनिना सिंगबा पतजा सिदा प्रेस की सिनेनाउ सिंग मयाम थोगांग लबिरगदी आइखोइ मदुगी करमाइना लेरखिबनो हाइबदो आइखोइदजु अयाम लेजरी रेकॉर्डिंग अथा पदसन द्रगसु मसे पुनमंगना नैनमिनारे हायरगा असुंबा लगला जिंदो पुथोए हायरगा इमासिंग मुस्लिम इमासिंग जी यावकिब्रा यावदब्रा करमाइना तौबनो हाइबा वखलुदो मदु खतन थोगांग लोमिना Handicap People Front HPF Tamenglong District amadi Handicap Development HD Foundation Manipur ga puna khusamnaduna lakliba December gi tang ahumda Tamenglong gi Tupul Community Hall da International Day of Peoples with Disabilities kamari leinana Handicap Welfare Month hawdokpa gi thoram pangthoklagani haina HD Foundation Manipur na thadorokpa cherol amada khangalakle Manipur ki Director General of Police IPS Said Ahmad thabaktagi pothabagi matam tha ama sangdokre Government of India के Ministry of Home Affairs की Deputy Secretary JC यादव नंगरांग थोकपा ऑर्डर अमगी मतुंग इन्ना महागी थबक्तगी पोथाबगी मतमसी सांगदोरखिबनी निंगसिंग बयाबदी महाग इंग लिसिंग अनि तरा हुमदोइगी डिसेंबर अमदगी हौना मणिपुर की DGP ओइना थौ पुरकलबा मतुंग चलिबा चाहि असगी नवेंबर 19 दा थबक्तगी पोथाखिगदबनी November 15 kuntra fawada Mumbai da pangthokiba Second World Martial Arts Games da Manipur ki kickboxing sanaroi singna gold medal tarani thoi lobangam khre hairi Senior male gi low kick amadi full contact ki tongan ba weight singda S Lemba N Nongdai ngamba G Dijamni Sharma haiba sanaroi sing asina gold medal ani lobangam khre low kick ki tongan ba weight singdana L Birbal ST Peter Koireng, Muhammad Sukur Khan, M Sunanta Chanu, L Surbala Devi amadi Y Itombi Chanu haiba sanaroi sing asina gold medal amamam lobangam ki
Full contact tongan tongan wet singdana M Angamba amasung El Surbala Devi anina su gold medal amamam lobung amkibani haina kickboxing India gi team manager Lekhendro Lokhamna thador pachero amana khangalakli. Taret Suba Amfa Senior Women's Football League for BM Singh Trophy da Kripsa Nauremthong Mai Pakre ngasi Kumalampak Artificial Turf Ground da sanakiba tournament sigi ahum suba league ta Kripsa Nauremthong gi sanaroi Ratan Bala amadi Dangmai Grace anina match ki tara mapan amasung humdra suba minute sing da chankiba Panjal ani aduna ESU Wangkhaibu Panjal ani sinoda maithiba pikibani. All Manipur Football Association gi mityeng makhada chatharakliba tournament asida team manga na sarukyari tha asigi tang ahumda YWC Langthabal amadi Manipur Police Sports Club anina tournament asigi manga suba league ta lamba tongnaragani. Taruk Suba Manipur State Canoeing and Kayaking Championship lising ani tara manga lakliba December gi tang tara ni thoi degi hauraga tara mari fauba Imphal gi Kanglapa da pangthoklagani. Championship ase All Manipur Canoeing and Kayaking Association sindona pangthokadabani. Yauningba Club natraga District Association singna December gi tang tara fauba gi manungda entry thazalakpa yagani haina All Manipur Canoeing and Kayaking Association na thadorpa chero amada khangalakli. Hauser beda bulletin asigi headlines amhna mya da thamsage. Malem sin bathungna pangthok na bagum ngasi Manipur su getting to zero haiba thimda kunipan lak suba world AIDS degi thoram pangthokre. Manipur AIDS prevention policy semdokuna HIV AIDS ki chaitheng phanglaba miyoi pumnamakta kanaba piragani haina Chief Minister Okram Ibobina lauthokre. Amasung harau rogi kunja singna ga mengki mateng yaudana ising marang kaina phangnaba khongthang kya lokhatli.